Ahanbada Maruiba Pau. Chief Minister N. Biren Singh Delhi the high level meeting Yaurunaba Gidamak Ngase Imphal Thadokre. Assam Rifle Singh Loktokadabani Haiba demand Galoinona Kokomi na India ki Prime Minister Amadi President da Tha Sigi Manung the memorandum Pisilagani. Benefit Singh Yenthokpa amasung Lairik Phonggi Thauram Chief Minister N. Biren Singh Yauna Pangthokre. Amadi Finance Minister Nirmala Sitharaman Nangarang Parliament Thamkiba budget Manipur gi machet amata hapirakta bahaibasi Manipur miyambu hanthana yengli haiba takpani. Mami TV pu medyang tabiri papumdamak putaram okchari makataba pau pijari. Chief Minister N. Biren Singh Delhi the high level meeting Yaurunaba Gidamangan se Imphal Thadokre. Chief Minister na Imphal Thadoklamdai Paumi Singha Unabada Phongdoklambada Mahaki Delhi Khongchat asi Maruoina July 13 Pangthokadoriba NITI Ayog the Saruk Yaba Chatpani Khongchat asida Prime Minister Narendra Modi Yauna Pangthokadoriba Chief Minister Koklepsu Saruk Yagani Hairi Loinana Manipur ki oriba crisis asigi matang dasu toan ba official singa wari saduna Manipur ki issue asi waroisin ama purakpa ngamlagani haina phongdoklamki. Prime Minister Modi ji, and after that we are also going to have semi-minister conclave along with the Honorable PM, and we'll interact different issues. I will take the privilege, I will take the advantage of addressing about the prevailing situation of the state, and I will request to have a immediate solution of the present crisis. I am very optimistic. I hope something will come positive. No, that's kind of petty politics we should not do it. There is no question of mentioning of state. All the state, how they can mention in the parliament that yesterday the Sitharaman ji, Madam has already clarified. But today I also just want to all of you how much money has been already invested, already sanctioned for the relief, for the cyclone, for the flood, and for the victims of the present crisis. Money has already sent, and we are doing enough. We are getting enough fund from the center. I think not related with the mentioning of it. That is a petty politics. We are inviting them. I also personally inviting them, and from the assembly also we are inviting. They should come and join. We will cooperate. My visit in Delhi, shared by the Honorable Prime Minister Modi ji, and after that we are also going to have semi-minister conclave along with the Honorable PM, and we'll interact different issues. I will take the privilege, I will take the advantage of addressing about the prevailing situation of the state, and I will request to have a immediate solution of the present crisis. I am very optimistic. I hope something will come positive. No, that's kind of petty politics we should not do it. There is no Manipur da thokliba lan asi loisinaba lamdam asidagi Assam Rifle Singh Loktokadabani haiba demand ga loinana Coordinating Committee on Manipur Integrity Kokomi na India ki Prime Minister amadi President da Tha asigi manung da memorandum pisalagani haina Kokomi gi Coordinator Somendro Thokchom na phongdokre. Wafam asing asi lamfel da leiba Kokomi gi office ta pangthokpa pawgi mifam amada Kokomi gi Coordinator Somendro Thokchom na phongdokhibani. Mahagna makatana phongdokhibada Manipur da thogliba chahi amaga tha mari mapung faraba lan asida Assam Rifle Singh na Chinkuki narco terrorist singi maikai da leptuna maten pangli habasi miyamna khangnarba wafamni ngasi fawba thogliba lan asigi fibamdi ahongba leitri maram aduna miyamna lan asi kupna nainaba mathau tai North East ki matang da kupna Khanglaba CRPF ki han ADC Oiramba PK Mishra na handakta thamkiba wafam sing kupna nainaba mathau tarakli PK Mishra na phongdorakhibada Manipurda matam sangna leiraklaba paramilitary force amana Kuki Singa nakna loinabana makhoi sing lokthoktrip fawba
ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯂꯥꯛꯂꯣꯏ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅꯤ ꯍꯥꯏꯕꯁꯤ ꯏꯐꯣꯡ ꯐꯣꯡꯅ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯃꯤ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤꯁꯤꯡꯗ ꯐꯣꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤꯁꯤꯡꯅ ꯑꯗꯨꯃꯛ ꯅꯣꯡꯃꯩ ꯀꯥꯞꯄ ꯅꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯩꯈꯣꯏꯅ ꯎꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯇꯩꯑꯣꯟꯅꯅ ꯂꯩꯔꯤ ꯄꯤ.ꯀꯦ. ꯃꯤꯁ꯭ꯔꯥꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯕꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯛꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯆꯩꯇ꯭ꯔꯕꯇ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯩꯆ. ꯕꯤꯁ꯭ꯋꯖꯤꯠ ꯍꯩꯈꯥꯝ ꯗꯤꯉꯣꯅꯆꯤꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥꯅꯁꯨ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯀꯣꯀꯣꯃꯤꯅꯁꯨ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯅꯥꯔꯀꯣ ꯕꯤꯖꯤꯅꯦꯁꯇ ꯆꯦꯟꯅꯔꯝꯕꯒꯤ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯀꯌꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯀꯣꯂꯣꯅꯥꯏꯖꯦꯁꯟꯒꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯏꯍꯧ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯤꯗꯔꯁꯤꯡꯅ ꯈꯪꯕ ꯐꯩ ꯍꯥꯏꯈꯤ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯃꯩꯇꯩꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯈꯨꯜꯁꯤꯡꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯍꯟꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯪ 2005ꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯁꯤꯖ ꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯣꯄꯤ ꯊꯥꯕ ꯍꯦꯟꯒꯠꯂꯛꯈꯤ ꯑꯃꯗꯤ ꯑꯅꯧꯕ ꯀꯨꯀꯤ ꯈꯨꯜ ꯀꯌꯥ ꯍꯦꯟꯒꯠꯂꯛꯈꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯛꯂꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯍꯣꯝꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗꯇ ꯌꯥꯎꯔꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯔꯝꯕ ꯖꯤ.ꯀꯦ. ꯄꯤꯂꯥꯏꯅꯁꯨ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯑꯃ ꯊꯝꯈ꯭ꯔꯕꯅꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯃꯌꯥꯝ ꯑꯗꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯄꯤꯄꯜꯗ ꯍꯥꯏꯕꯅꯤꯀꯣ ꯃꯅꯤꯄꯨꯔ ꯄꯤꯄꯜꯗ ꯑꯦꯄꯣꯂꯣꯖꯤ ꯑꯃ ꯇꯧꯕ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯕ ꯅꯠꯇꯦ ꯏꯟꯗꯤꯌꯥꯅ ꯃꯥꯅ ꯁꯦꯝ ꯁꯥꯔꯒ ꯑꯥꯔꯀꯤꯇꯦꯛ ꯇꯧꯔꯒ ꯊꯣꯛꯍꯟꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔꯁꯤꯡꯅꯁꯨ ꯃꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯑꯩꯈꯣꯏ ꯅꯩꯅꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏꯗ ꯊꯝꯃꯤꯕ ꯀꯣꯂꯣꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯠꯌꯦꯡꯁꯦ ꯃꯁꯤ ꯂꯧꯊꯣꯛꯄ ꯃꯇꯝ ꯍꯦꯜꯂꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯌꯥꯝꯁꯦ ꯈꯥꯡꯕ ꯉꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯍꯧ ꯀꯌꯥ ꯑꯃ ꯃꯤꯆꯝ ꯃꯤꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯂꯥꯛꯄꯒꯤ ꯐꯤꯕꯝꯗꯨ ꯂꯩ ꯃꯗꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔꯁꯤꯡꯅ ꯈꯟꯕꯤꯕ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯆꯂꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯦ ꯀꯔꯝꯕ ꯂꯩꯉꯥꯛꯅꯣ ꯍꯥꯏꯕ ꯃꯇꯝꯗ 75% ꯀꯔꯤ ꯑꯣꯏꯒꯦꯗ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯦꯛ 1935 ꯑꯁꯤꯅꯦꯕ ꯃꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯇꯝꯗꯨꯗ ꯂꯩꯕ ꯏꯟꯗꯤꯌꯥꯁꯦ ꯃꯣꯏꯅ ꯀꯣꯂꯣꯅꯥꯏꯖ ꯑꯣꯏꯅ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯈꯜ ꯑꯃꯅꯦꯕ ꯍꯥꯏꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯈꯜꯁꯦ ꯏꯟꯗꯤꯌꯥꯅ ꯁꯤꯖꯤꯟꯅꯔꯒ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯁ꯭ꯇꯦꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯞꯆꯤꯜꯂꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯁꯨ ꯂꯩ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯑꯗꯨꯒꯨꯝꯕ ꯀꯣꯂꯣꯅꯤꯌꯦꯜ ꯗꯤꯖꯥꯏꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯨꯔꯤꯕ ꯋꯥꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯉꯁꯤ ꯃꯦꯒꯤ ꯇꯥꯔꯤꯛ ꯅꯠꯇꯦ ꯃꯦꯒꯤ ꯇꯥꯔꯤꯛ 8 ꯅꯠꯇ꯭ꯔ ꯑꯩꯈꯣꯏ ꯍꯧꯕꯗꯣ ꯃꯦꯒꯤ ꯇꯥꯔꯤꯛ 8ꯇꯒꯤ ꯑꯩꯈꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯂꯩꯔꯤꯕ ꯁꯤꯗ ꯂꯩꯕ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯤ ꯀꯩꯅꯣꯗ ꯊꯤꯜꯂꯨꯅꯕ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯤꯜꯂꯨꯅꯕ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯡ ꯊꯥꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯊꯤꯡꯗꯣꯛꯎꯕꯅꯤ ꯃꯁꯤ ꯀꯝꯃꯨꯅꯦꯜ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯔꯕ ꯃꯥꯜꯂꯦꯅ ꯑꯗꯒꯤ ꯃꯗꯨ ꯊꯤꯡꯗꯣꯛꯄ ꯃꯊꯪ ꯊꯤꯡꯗꯣꯛꯇ ꯃꯣꯏꯔꯣꯝꯗꯁꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯕ ꯄꯨꯔꯥ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗꯩꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ 3ꯁꯨꯕ ꯆꯌꯣꯜ ꯑꯗꯨꯋꯥꯏꯗꯒꯤ ꯑꯀꯟꯕ ꯂꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣꯇꯤꯛꯁꯤꯡꯅ ꯇꯧꯊꯣꯔꯛꯄꯅꯦꯕ Department of Sericulture ga Manipur Building and Other Construction Workers Welfare Board ka khutsamnaduna benefits sing yenthokpa amasung lairik fongbagi thauram Chief Minister N. Biren Singh yauna pangthokre. Department of Sericulture and Manipur Building and Other Construction Workers Welfare Board under Department of Skills Labor Employment and Entrepreneurship Government of Manipur na sinduna ngasi distribution of benefits and launching of books haiba thauramama Chief Minister Secretariat ta pangthokre. Thauramadu Chief Minister N. Biren Singh amadi Social Welfare
Skills Level Employment and Entrepreneurship Minister Haikham Dingon su saruk yaki. Ngasi distribution thoram aduda punna beneficiary angang chahumgi mahai masing tamnabagi damak selgi tengbang lakumapan lising humpu manga yenthoki. Masigi support asi transparency amadi efficiency soidana lehenanaba direct benefit transfer gi kuthang da pigani hairi. Lengak na masigi sinmi singi punsi fagadhanaba amasung welfare program singi thabak thoram sing fazana pakhat handuna beneficiary sing da hena kanaba fanghalagani haina chief minister na fongdoki hairi. Finance Minister Nirmala Sitharaman ngarang Parliament ta thamkiba budget ta Manipur gi machet amata hapirakta bahabasi Manipur miyambu hanthana yengli haiba takpani haina Economic and Research Development Organization gi Secretary Santa Nahakpam na phongtokre. Wafam asing asi Manipur Press Club ta pangtokiba pawgi mifam amada Santa Nahakpam na phongdokibani. Mahak na makata na phongkibada ngarang thamkiba budget asina Manipur da thogliba crisis asida thengnariba awabasing asi India na top mijek ama yengbirakadra haina khalamba adu machet amata hapirakta asi Manipur praja miyamgi asha kahanbani mamang da su state asigi MNREGS ki achauba crore lising ama henbagi fan mangduna lairibani asigumba India na Manipur miyambu hanthana yenglabani hauji ekhoi Manipur praja singna ekhoi gi oiba fireb ama lawbagi chapchaba matam oire hauji crisis asina ekhoi market su down chatuna leiba tanja amasu oiri loinana agriculture sector da su ising ichau thokpana chauna amang ata thoktuna leiri loinana relief camp ta leiriba displaced persons singi su budget asida karimata yaudaba maram asina ekhoi praja singna isa gi oiba income generate tawba yaba thabak tawba mathau tare amadi Lengak nasu masagi oiba fireb ama lauba mathau tare haina phongdokhi. Aibe mongda yengwadona uba miyang amakak akoi uba mi maramdi kaino ganda haziki akoi mamang sahi akoi gi Manipur la aiba income gi flow se yengana akoi gi kano se sakar da Manipur government asi naiba paisa se economy je face omna semani amana granin aid ne amana ngasai India government na pirakpa project sing adune aduga amana khoi agriculture income si ahum jina semba budget sida khojiki granin aid ta khoi ne yamna depend to bai wana tana special status leiba adugumba state ama hai tare ko adugi wasuna tana Manipur to iba crisis amadi Manipur gi state sigi leijaba praja la kontra sigi buying power amadi demand create to bangam da adugumba state ama oina leina hingna leisida thoiba irang sigi marakta amu akoina India gi budget sida akoi gi sigumba Manipur gi oiba top miyang ama yengbirakadra haiba adugi asado akoi praja gi oina yam achauba asa kai bane sigumba fana chauba akoi gi praja gi pocket money oigedaba buying power hengadan gadaba tare hoje kai no ide akoi corona gi chaitheng phangre adui matungda akoi sigi hojik leiba conflict leire sigi conflict sigi manungda akoi sakar gi amount je hangdo yengta de akoi state ki GST da kya tare kya ka de na yengta de da valley de leiba mayam puna makki akoi gi socio economy status se hagalan mangamba pukhat pangamba adugumba budget manungdu da kari guma kharadi akoi gi oiba yarakadra haiba yarakta sigi masigi oiba achauba ningma kaiba ma Manipur praja na ngasi forum gadra haibadu madu thamjage aduga hojik ki oina akoina Security Forces na Kaching District ki manung chanba Waikhong Lafuching area da thiba humbagi thabak chathabada khutlai kaya maru fagat pangam kre Police ki pawasi ki matung ina ngasi ayuk pung mga minute kun chatpa dwai da Waikhong 46 Assam Rifles tagi akaknaba paw ama fangbadagi hariba area aduda cordon and research operation chathabada khutlai sing adu recover tawbangam khibani hairi operation adu Waikhong Police SDO Kaching C Koi 46 Battalion AR amasung 131 Battalion BSF ki joint team na SP Kaching gi miding makhada chathagi bani operation adu da fagalaba khulai sing adu 81 mm mortar cell ama
.36 HE grenade ani amasung covered yauba smoke cell ani ni hairi. Ngasi nungtil pung ani makhairom taba adwaida Imphal Police Station gi mamangda Activa tongduna lakpa matai manau Tata tipper thombadagi khudakta nupi adu mafam adu da lekhidrei hairi. Laibak thiba thodok adu da soklaba miyo adu gi mamingdi Ningthauzam munindro chahi humfu amadi laikhidrabi nupi aduna ningthauzam mani leima chahi yankhani pani hairi makoi ani konung mamangdagi honglaklaga hauji khongman mangjil John 1 da leibani hairi police tagi fangba pawgi matung inna Tata tipper registration number MN05C1354 adu fagatle hairi. Imphal Jiribam Lambi NHIDCL na mathau taba mercenary sizinaduna lambi semba hokri. National Highway 37 Imphal Jiribam Lambi gi Santi Kunau Kaimai Agro Mile Nungkau amasung Makru Thonggi Nakieta Oribe Fibam Kahena Sokshin Bana Maram Oiraga Tha Asigi Kunithoidagi All Jiribam Road Transport Driver Union na Sangsilakpa Steering Thadokpagi Khongjang na Maram Oiraga Pochai Puba Gari Chani Marirom Panduna Leire Hairi. Drivers Union na Khongjang asi Sangsilakpadagi National Highway and Infrastructure Development Corporation Limited na mathau taba mercenary sizna duna lambi sembagi tabak chathaba hokre adumoinamak panduna leiriba gari sing asi kari numitta Imphal yorakadage haiba chapchana khangba ngamdri hairi. Hayengidamak afaba khunai ama ohensi haibagi pandamda ngasi loop asigi thaumi singna mahairoigi yaifanaba diet kakchingda loop anigi thaumi singna yengsanluba matamda diet kakchingi principal masamakna class lauramba amadi training kayada afaba pautak pibaga loinana takpi taram biramduna leirambagi thawongbu loop ani asigi thaumi singna ikai khumnaba utkhri haina KMWO Manipur Kanglaipak amadi KYSO Kanglaipak anina thadorpa cheryl amada fongdorakli diet kakchingda leiriba oza sing amadi trainee sing asi principal gi makhada fazana chalairaga lei haiba loop ani asina khangbangamle asumna oza mayam asina trainee sing bu chang naina larik laisu takpi tambibaga loinana hiram kayada mahiroi singi yaifanabagi damak oza hotna biragadi mami chawna tarami maram asina principal diet kakching amadi oza sing bu awang bathakta ikai kumnaba utki Manipur da lairiba tongan tongan ba diet center amadi mahiloi sang sing dasu lepa laitana afaba mahiroi puthongna bagi damakta makhata na yengsen khongchat chathaki gani ngasigi kanglaipak asida lairiba kanglaicha pumna makna thauna leina matam chubada mahida pukning changbaga loinana kolomgi mateng na ngasigi kanglaipak asibu ngakpada achauba thodang lawbiu haina su loop asina fongdorakli nakana maromda K Radhakanta Singh principal diet kakching na tawramliba asigumba mahiloi sang khuding makta tawrabadi hena mahiroi singda kanagani haina loop ani asina thajaba thamli diet kakchingi library room extension amadi school repairing tawbinaba education sector ki higher authority singda pukning singsinjari K Radhakanta Singh principal diet kakchingbu KMWO Manipur gi chahi khudingi oina pangthokpa foundation day da lanthokpa kanglai mapari athoba award su December kunda piragani haina cherol asida fongdorakli Tha sigi tang tara mari dagi horaga Manipur gi tampaki chief minister yauna MLA nifuda environment gi agenda ani yauba memorandum pisin bagi saruk ama oina ngasi forest minister thongam biswajit ta memorandum pisin kre manikanta mutum gi agenda ani aduda u hinghan bagi certificate ama yaubaga taragadi Lengak ki thabak changba amadi lengak na piba khudong chaba fanghandaba ani subada school college singda mahiroi singda u thabagi hainabi thamlaga grace mark piba yauri environmental activist manikanta mutumna lakpada forest minister thongam biswajit na harau tayamna okay minister na taram na opagi thoram adu da haiki manikanta mutumna campaign horakpadagi mahak masamak su khangki matamdu dagi hauna mahak na laukhatliba initiative asida pukning thogatki Lengak asina henangam libakai manikanta mutumna pukhatliba memorandum asi khana naba akanba midyeng thamli haina fongdokhi amadi makhata na manikanta mutumna environment kanaba u panbi awat pat leitana bu hotna gani mateng pangani haina su makhata na fongdokhi Maitai gi tanglaba culture amadi tradition bu ngak tu na thamliba kwathagi maramda puthokpa documentary film kwatha farm khaba na medium miyam da khudo tamgadori
खाब माइमोन पुथोपदा डॉक्यूमेंट्री फिल्म क्वाथा फार्म खाब हारिबा फिल्म असी लाखलिब जुलाई 19 अमदी 19 MFSDS दा नुंगथिल पुंग 3 अमसुंग 5 दा प्रीमियर शो ओइना कापकदौरी हारिबा डॉक्यूमेंट्री फिल्म असी पुथोपगी पांदमदी मैतै सिंगना खुंदाबा क्वाथा हारिबा चिंगी मफम असिदा थाइना इपा इपू मतमदगी चनरकपा कल्चर अमदी ट्रेडिशन सिंगबु ngasi फाउबा खुल असिना ngaktuna leiriba sing asigi matangda puthokpa film amani maram asina manipur praja miyamna film asibu support tawbiyu haina manipur press club ta pangthokpa pawgi mifam amada film asibu puthokliba timna fongdorakle from Gaba haiba film si manipur gi namphei ngakiba watha haiba khunjida thokpa tumhei ma sigi matangda hoina documentary film ma tawjabani sigi film si da tawrisi kun ama amadi kun sida dai praja sing siga kun ki kulakpa di famdai ba sing siga kamdong na manipur gi thai da gi da ga ko tha hai ga kun si nga ka si pawa leiri hai ba sigi matang da number documentary film si lagliba day 27 sida MSMDS da premier to jagani adu day 28 sina day 28 ki pung ahum di pung mga sida screening oina to jagani adu day 27 ki premier dum sida na pung ahum di pung mga pa si film si premier to film sida ay baru oina chahi cha kayadagi manipur gi laimai asida khunda leita duna islam lining laisonbu thajan nasu chachariba maitai pangal singbu atamnana yekna ba amagum uduna pangal singna chetna thago nazariba quran amadi khwai pumna mapu sembiriba alagi hakta ngasi nongmanini asida fazadaba lon khon kaya sizinaduna social media ama oiriba facebook da viral or clip asi all kwakta youth voluntary organization AKYVO na thamoi sokna nuaizade haina organization asigi president mirai mayum Salamat Alina khudek piduna thadorpa chairol amana fongdorakli handak Facebook ta kanglup dharma amabu thawoi usitana post share tawriba mangang wanglen maitai amadi atopa miyoi khudingmakna nasa nasa post tawruriba adu leibak miyam mangda islam dharma chatliba maitai pangal singi mafamda athubada sengdoklaknaba khanghanlakli amadi adomgi wahai khara asina ngasi da ireibak asida chakliba mai asida ona tainaba mayol amada humduna pukhinaba maram amma orakloi haiba ngamde maram aduna iramda masida laiminariba jati kanglup khudingmakpu manaba thakta yengduna mana ningjariba lining adubusu ikai khumnafam thoi khanna isa na thagaluba post adu soikhre lankhre haina sengdoktuna tungda lakadaba thokhaningdaba thodok wathok kayadagi ngakthoknaba lambi oigani haiba mangang wanglen maitai amadi atopa khudingmakna khanthabiraga sengdokbiraknaba AKYVO na pukning singsinjari AKYVO na thamjariba wafam khara asibu karisu khandana sengdoraklaktaba thoglabadi iraipak iramda manipur asida leriba apunbagi saktam sagatpada achauba thodang lauriba CSO singa khusam nazaraga mathakta khongthang amadi darka oraklabadi law court ki mateng loduna kanagumba jati furup amagi lining laisonbu thawe usitabagi wayal bichar chathanaba honajarakani haiba chenari ba khuding makna khangbinaba AKYVO na pumna makki pukning singsinlakli Kha Manipur College Kakchinggi Internal Quality Assurance Cell na sinduna college asida naungna mingchanduna tamlaklaba BA BSc BCom first semester mahiroi singi students induction program among asi college asigi multipurpose hall da pangthokre ngasigi thoramadu da Kha Manipur College Kakchinggi principal Professor Yumnam Suniti Bala Devi amadi college asigi toan ba department tarahumdoi gi head singna presidium member sing oina dice da famki ngasigi thoramadu pangthokpagi matangda Kha Manipur College Kakchinggi Internal Quality Assurance Cell gi coordinator Khatrimayum Joy Kumarna nungi oiba warol Fongdokhibaga loinana English Department gi Assistant Professor Dr. Khatrimayum Gyaneshwari na National Education Policy 2020 gi maramda mayamda fongdokhi college asida nauna sanglakliba mahairoi singda college asigi oza sing non teaching staff sing club functionary sing IT nodal officer NCC officer NSS program officer na chingba masaktaki college asida pangthokliba routine program amada scholarship incentive award singi maramda ningthina khanghan ki loinana department tarahumdoi gi
ओजासिंगना सब्जेक्ट इन्फॉर्मेशन सिंगसु खंगनखी ड्रग केस का मरी लेना खेत्रीगांव केंद्र की एक्स-MLA नहाकपम इंद्रजीत आईना थिंख्रबा लालहौलुप KCPMC प्रोग्रेसिव ता नुमित मंगानी मनुंगदा चंजरक्तबदी शूट एट साइड पीरगनी हाइना फोंदोरकली वाफम असी KCPMC प्रोग्रेसिव की फेसबुक पेज ता खेत्रीगांव केंद्र की एक्स-MLA नहाकपम इंद्रजीत हारिबा मियोय असी पार्टी दा ड्रग केस का मरी लेना चुमी लाली हाइबगी अचुम अरान फोंदोकचनबगी अमदी चुमथोकचनबगी तंजा नुमित मंगानी पीरी हारिबा मतम असीदा चंजरक्तब तारबदी एक्स-MLA नहाकपम इंद्रजीत की मथक्ता पार्टी न सूट एट साइड ऑर्डर पीरगनी हाइना फोंदोरक्ले KNAB ni chingnaba singna bomb plan tawrambadagi NSCN-IM gi measure ama laikhidre Kader ani asok apan nangkre Haukiba yumsa kaisa numita Indo-Myanmar border pillar number 89 90 amadi 91 gi mafam masida Kuki National Army Burma gi lalhaubani chingnabana bomb plan tawrambadagi mafam aduda sangsilluba NSCN-IM gi measure ama bomb pokhairakpadagi panduna khudakta mafam aduda laikhidre amadi NSCN-IM gi Kader ani asok apan nangki laikhidraba measure adugi mami Jento Asumi gi macha nupa Huseya Asumi Naga Army number AB 11362 Zosizu Village Nagaland dagini hairi adubu soglaba Kader ani adudi hauzik fawo masak maming khangba ngamdana lairi pawgi likhun amana thodok adu Indo-Myanmar border da landmine bomb KNAB ni chingnaba singna plan tawduna thamlambani hairi laikhidraba NSCN-IM gi measure adu Indo-Myanmar border dagi mafam adugi miyoi sing yauna पुथोरक्तुना उख्रुल हेडक्वार्टर की WTR हॉल दा नागा आर्मी सिंह ने इकाई खुमनब उतलब मतुंग महाकी पोंगनफम लमदम नागालैंड दा पुदुना अरोइब मथौ मंगम पांगथोकलगनी हाइरी बोरो बेक्रा दा लैबा मैतै अमगी युम अनि कुकी मार्निंग चिंगनबा सिंह न मै थारमले अमना तुमना चाख्रे हाइरी थौदोगदु ngarang numidaang pung 3 minute kun manga rom tarakpa dwaida thokibani hari thaudoga si Jeribam district headquarter ni Tipaimuk lambirom da kilometer kuni panlom chalaga laibani aduga Borobekra PS tagina meter chamri rom tamak leptana laibani hari mai tharam liba yum anigi manungda tumna chatkraba yum adugi yumbugi mamingna Haikruza Manauton Singh kawi hari ningsing bayabadi Jeribam district ki sorok atingbi khunau da laiba soibam sarat Kumar Singh bu June tarukta kuki ni chingnaba singna mihathin halam khiba thaudo adugi matungda irang thokpadagi Jeribam gi mafam kaya da yum mai thabagi thaudo ngasi fawba leptana thorakle Manipur Police Control Room na thadorpa cherol amada Manipur gi ching amasung tamna makata na security forces na thiba humbagi thabak chathakre Haukiba pung kunmari asida National Highway 2 da lamdam sigi tangai fadana chana thaknaba amadi pochai pusalakpa mathang sitna gari chani marfu yorakhi hairi makhata na pochai puba gari chathok sasin tawba yananaba security forces na khudong thiningai oiba mafam singda ngak senbagi thabak paikhatkre hairi Manipur gi ching amasung tamda punna checkpoint chamaga ama hangdoktuna achat awok sing check tawbada chingnaba mioi marfu tara nipan fagatuna wahang pahong chathaki hairi Government oza sing da puba thangba ngamloidaba demand kaya lakpagi mayokta wakat mifam phamkre ngasi Nauremthong Bazar Community Hall da Teacher Community Government of Manipur na sinduna handak May ahum English singani kulumdoidigi lana sina maram oraga government oza sing da tongan balup kaya na puba thangba ngamloidaba demand toina toksilakpadagi oza sing na wakat mifam asi fambani hairi wakat mifam asi da saruk yakiba Laishram Daneshwari Senior Headmistress na fongdorakpada lana sina maram oraga education sector da disturbance kaya pirakpa asi tawiganu government oza sing su lana si chauna saruk yari khul ngakpa sing amadi relief camp sing da chatuna mateng kaya amasu panglibani amadi school da mateng pangbiu haina lakpa sing su adum angamba mateng pangduna lakli adubu demand lakpa matam da akaknaba masing piraktuna pidaba yaroi haina oza sing da threaten kaya chatharakpa asina maram oiraga school gi atmosphere da free oiraktabana mahairoi sing da ningthina larik laisu takpa ngamdre asumna tawrakladi tungi yumbi oigadoriba mahairoi singda
अमांग कया लाकदबना लाल हौलुप सिंगना पुब थांग ngamloidaba demand school da tawbiganu haike Uripok maigai da yum da changduna amadi lambi sorokta uripok maigai gi lup nataba singna donation amadi mating niba yar gadi lepi naba uripok apun balup amadi uripok nupi apun balup ki maikai dagi thadorpa cherol amada appeal tawrakli hauki bachahi gi me ahum gi matung dagi uripok apun balup amadi uripok nupi apun balup na uripok miyam gi mateng loinana lan nangliba mafam sing amadi lanjen narakli ba relief camp sing da chachatuna angamba mateng pangduna lakli hauzik su mafam matam gi matung inna tengbang khongchat makha chathagani uripok maikai da su lamboi khongra khong trade and expo center da idp lising amamuk lairi UAL UNAAL ga relief camp gi committee ga tathok tasin tawduna mating pinari loinana relief camp asida laiba chahi tara taret tamak suribi nupi macha ama guwahati da aruba anaba amana layeng liba asida su achoba thaudang lauri lekai lekai gi club maira singna su lekai miyam ga tanaraga angamba puthokna ba mating pangduna lakli Maragasida mafam dagi lakpiri ba loop organization individual singna donation gi wafam lakpada uripok maikai gi oiba loop singna uripok maikai gi amadi imalebak sigi karigumba khara tawzagi haina uripok miyam dagi mateng tawba changlubada donation pallubada ningdom pomnari maram khara asina yaragadi uripok maikai da loop organization individual singna donation khara khanthabiraga lep haningi tangai fadana तौदबा यादबा लेरगना UAL UNAL गा पाव फाउनरगा कोऑपरेशन पिनरगा पुन्ना लेबाकिदमक थौगल तौमिनसी हाइना चेरोल असिना मखा तारखली उरिपोक तगी थीब खंगदना लेरखिबा वैन ड्राइवर कोंग्ब्राइलाटपम सुरेश एलाइस डिपू ngasi हियांग थांगा ताइनबा नंबुल तुरेल मपालदगी असीबा हकचांग ओइना फंगबा ngamkhri हाइरी Naure Munal Maitai the World Culture and Environment Protection Commission na mahakna environment gi matang de piriba thaudangbu sakhangba oina honorary doctorate degree PK ngarang New Delhi gi Lodi Road ta leiba India National Center da pangthokiba chinglem leba thoram amada hariba mana asi pikibani Naure Munal Maitai Kakching Mayai lekta kaidagini amadi Housing Manipur Forest Service ki officer ama oina Forest Department da thabak tawri Housing Fabda Naure Munal Maitaina Environment, Forest, Wildlife, Global Climate Change, Amadi Biodiversity Gamari Lainana, paper Amadi Article 320 Gi Mathakta Phongkre. Naure Munal Housing Sangai Express English Edition, Imphal Times, Imphal Free Press, People's Chronicle Amadi Morning Bells Ki Environment Ki Article Singsu Iduna Chang Naina Phongdi. Naure Munal the World Culture and Environment Protection Commission Environment Gamari Lainana, Doctorate Degree Pirakpada Kakching High School 1984 metric batch Lions Club of Kakching Greater Amadi Kakching Runners ki Maikai Degi Harauba Phongdorakli Kunmanga Suba State Handloom Day English Singani Kunmari Imphal gi Press Club ta lakliba August amada pangthokani haina Handloom Promotion Council Manipur gi Maikai Degi Thador Pacherol amada khangalakli Thauramasi da Mahosagum Iyong Fisaroi Singda Sakhangche Momento Amadi Selgi Mana Piduna Ikai Kunagani Loinana Kangatlaba School da su Iyong Figi School Uniform Set Chahan Bagidamak su Ikai Kunanaba Utkani Thauramasi Handloom Promotion Council Manipurna Promotion Item Oina Lokhalakpa Yamna Maru Oiba Amani Masina Lamdam Sigi Yelhomi Furup Singi Masa Masagi Culture Identity Yokhachanabagi Inot amasu piri Laigagna su fisalon sagi hiramda akhannaba midyen chanduna Manipurgi fisaroi lak ahumlom kanabagi achumba phirep lawbibagi tangai fadabasu laklabani handloom yokhatpada miyamna su thaudang lawbiyu amasung saugatpiyu haina cherol asida appeal tawrakli Aroibada maru oiba pau amukhanna
Chief Minister N. Biren Singh Delhi da high level meeting yaurunabagidamag ngasi Imphal thadokre. Assam Rifles Singh Lokthokadabani haiba demand galoinana Kokomina India ki Prime Minister amadi President da thasi ki manungda memorandum pisallagani. Benefit Singh Yang Thokpa amasung Larik Fongbagi Thauram Chief Minister N. Biren Singh yauna pangthokre. Amadi Finance Minister Nirmala Sitharaman nangarang Parliament ta thamkiba budget ta Manipur gi machet amata hapirak ta haibasi Manipur miyambu hanthana yengle haiba takpani. Matang asida Mami TV na pijaba Manipuri paw loizare amuka hana khurumzari.